Joint Travel Council ki shutdown na lengang pokpida truck chanyang khai panduna leiri CRPF ki gari singsu chathan khidre KNFP ni chingnaba singna Kangpopi district ki Leilon Wi-Fi khuldagi haukiba me tarahumdoida fakibadagi hauzik fawba mafam khangdana leiriba naga taruk adu athubada tekta kaidana thadurakadabani haina Joint Travel Council Manipur na ngarangdagi Jaliangrong reason sing the Kokiba total shutdown na mapung oina Imphal Zirivam lambi da town akaiba pikre ban asina maram oiraga ziri lambi gi Jaliangrong reason sing da yam laba miyam da lambi da thoraktuna achat awak sing thinki lambi gi mafam kaya da uwa faisinduna nungna chingba paisinduna thamki lambi paring asigi None district ki manung chanba khongsang bazar da yam laba protesters sing na uwa faisinduna achat awak sing Tingbagi Kongjang Sangsilingaida CRPF ki Kangbu Amana Lambi adu namduna lanaba honabada protesters singa chauna unkhatnaki loinana protesters singna ngamduna CRPF ki gari sing adu mamai leiduna chathanki thaudok aduda pamdaba thaudok singdi thokiba leide lambi faring asigi Pongring Rong area da su Rongmai naga villagers singna lambi tingbagi Kongjang Sangsinki loinana Kongjang manungda lambi aduda lakiba CRPF yauna security force ki gari sing fawba chathandana thamki hari total shutdown asina maram oiraga Jirivam dagi Imphal tamna mal puraga lakpa loaded truck sing yauna petrol amasung LPG tanker puna chaniyang khai lengang pokpida panduna leiri masina maram oiraga gari gi miyoi singda kurong chadaba kaya mayuknaba haure masigi mathakta Jirivam da su security convoy leidabadagi petrol amasung LPG tanker yauna punna gari chama 38 panduna leiri hari Amarom da total shutdown asina maram oirga Jaliangrong region da leiba karwargi mafam pumba thong lonakre mahailoi sang amata kana khidre hari